Government of India na Manipur Irang Loisinba ngamdana leiriba ase pendaba phongdoktuna European Manipuri Association imana London gi Indian High Commission Pisinkhre Swami unaduna Memorandum ama Pisinkhre London da leiba Indian High Commission na Pishinkhiba Memorandum aduda kumja English ngamapan hufuda changlakhiba Kuki refugee singa mari leinaba government ki document sing amade Indian Constitution na piba schedule drive ki khudong chaba sing kanglon ki wangwada kuki singna lawduna leire haibu wafam zo memorandum aduda pale imagi mihut sing aduna Indian High Commission Pisinkhre Swami da High Birmingham University gi Professor Uday Reddy Kauba miyoi amana aranba pau kaya sandokpaga mari leinana mahaki mathakta FIR ama lodge tawkhre amade mahakna chathariba thawong sing ase Indian High Commission yengsinbiyo amaromda Manipur da thokliba Irang asida Central Security Force kharana maikai ama khakta da tongshinduna michang mikhai naibigi thawong chathare BSF ki hanagi ADC PK Misran asigumba thong chathariba Central Security Force ase Manipur dagi lakhokchiba fawba Irang ase Loisinba kamploi haina phongdokhiba leikhrabani masigi mathakta Indo-Myanmar border da fencing khabagi thabak ase mapung fara pangtoktuna India gi internal security ngak senaba amade yumthangnaba leibak singdagi lakadaba threat singdagi ngakthok janaba honabagi achauba thangai fadaba lei haibana jingba wafam kayasu phongdoklamki haide